Arambai News Guwahati da Maitelongi Pau Tabri Singbu Yan Handu Maktada Chingangbam Susitrani na Kurumjari. Zingasigi Samlapa Manipuri Pao Sing Lobirase. Assamgi Mamomloi Lovelina Borgohai Ngasi semi final that Lahore. Adubu Maithirabasu Assamgi Ahanba Aduga India Gioina boxing da Manipuri Merikomgi Matanga Olympic medal Purk Pangambagi Puari de Lovelina na Semlamke. World number 1 Turkey gi Busena Surmeneli gi Makutta Mahak Maithi Hokibane. Mating Laina Hanba Laitana Aroiba Mikup Pauba China Ramlaga Lovelina Maithi Ki. Adubu Lovelina na Indian Pumbagi Amade Asmis Pumbagi Tamoide Kudum Chanbangam Ki. Handaki oinadi bronze medal na penthok patakre. Yumlo naba Wangnongpoki state anigi police force ki marakta khudthokna khiba thodok adugi matung Assam gi Kasar district administration na Mizoram ga tainaba Sonai revenue circle gi ngamkhai area se drone singi oina no flying zone lauthokre. Handak marak ka hinba singna drone sinaduna landabagi thong kya chatharak paduda mideng thamlaga chekshin thorang asi paikhetpani hairi. Assam gi oina metric amasung higher secondary gi result lauthokrabagi matung pelhogdaba candidate singi oina akhanaba parikha lobagi amasung mingchenbagi matangda education minister Ranos Peguna ngasi maroiba wafum kaya lauthokre akhanaba physical parikha thananabagi damak lakliba August 9 dagi 13 fawbagi manungda online gi khuthangda form pishingadabani loidana handak phangkiwa evaluation system gi mark adusu submit tawgadabani hairi Parikya si pangthoklabagi matung akhanaba marksheet ama pigadobani. Nakalamaromda metricum sung higher secondary animakyoina pass percentage yamnamak wangba maramna admission fangnadriba kaya si mangda thamlaga lengakna mahiroi khudimak admission fanghanabagi thorang kaya sinkre. Admission gidamak akhanaba web portal ama yamna thunamak hangdoklagani. Hariba web portal asida government amadi venture school sing tanatana private school sing su register tangai fadana tawgodabani. Mahiroi sing su register tawgani loinana admission gi oina option manga legani. Hariba portal asigi kuthangda karamba school natraga college ta mingchanba phangani habadu mahiroi aduna irai laina khangbangamgani. School amadi college singi intake capacity hengadan kibadanatana degree college sing dasu chada kun hengat halagani. Mathau tarabade school amadi college sing da ayuki amadi numidangi sif thamgani. Mingchanpham leitabagi awaba leihaloi haina minister asina makhatana phongdoki. Madhutila rape case ki victim gi yumda ngarang AICC gi Mahila Morcha gi president Susmita Dev na chatuna unakre khongcharaduda Justice Demand Committee for Madhutila rape victim gi chairman Chingsubam Nabakumar amasung WMC World Meeting Convention gi organizing secretary Kaisam Sanjeev Women Action Committee for Village Protection gi president Sunita Konthauzam amadi Nongin NGO gi general secretary Laishram Saratsu sarukyaki Susmita Dev na victim asigi damak tawba yaba mateng maki maikei digi tawgani habagi achetpa thajaba piramki haina committee asigi coordinator oriba mutum gunado na thadorpa chirol amana khanghalakle English amaga chamapan marfutaret bates ki IANAS ki officer Laishram Angam Chan Singh na Controller and Auditor General of India ki office ta Deputy Controller and Auditor General oina phampukre Laishram Angam Chan St. Stephen College Delhi Faculty of Law Delhi University IIM Bangalore amasung Maxwell School Syracuse University New York ki alumnus ne hariba pharmacy paiba Manipur dagi ahanba mahakna oiri Pharmacy India Lengaki Secretary ki rank tani India ki tongan state kaya da government audit amasung accounts kamari lenaba pham kaya param laba matung hauzik pariba pharmacy paidringa gi hek mamangda office asimakta da additional deputy controller and auditor general oiramki panbayai National Academy of Administration Mussoorie da best all-round sports trophy phangkibadanatana civil services ki foundation course da best photographer award su phangkrabane Laishram Angam Chan Imphal gi Khagempali Machindagine. Ngase Manipur gi CM N Biren na Prime Minister Narendra Modi ga unakre Manipur bu chawkhatnaba amadi ing tapa state ama ohenaba hotnabada miyeng changbibagi damak PM bu Manipur miyamna kaidongwaidasu kaukthok haina Delhi khongchuta lariba CM N Biren na Prime Minister gi mafamda thagatpa phongdokhi Manipur gi apunba saktam kaiba yaroi haina English maga chamapan marfutara taret ki August mari da laukiba phireb adubu ningsingladuna ngasi su kunmari suba Manipur Integrity Day amuko na sinlangduna pangthokre
Kwakithel Akham Lekai Community Hall the Pangtukiba Thermamada Amukogi President Nandoluwang Pongdokibada India government na Aikoi Masel gi Marakta Matam Sangna Kamsinduna Lakiba Purup Masel Nungsin Nadanabagi Lana Khana Hanabagi Hu Adude Hauzik Pauba Lamdamasida Kundaminariba Purup Singna Mapung Pana Kokhan Bangamdri Hu Adu Loktokuna Aikoi Nungsinaba Puraksi Amadi Manipura Aikoi Maselgi integrity Thamlasi Haiki COVID Laichata Maram Moiraga Wanaraba Matamasida Lengak na Yenba Jeng Suna PBD Habigi Wakat Kaya Hanadagi Handak Krahena Lakli Mayang Infalgi Superagent Sing da Media da NFSK Amadi PMGKAY gi Jeng Suna Panghali Haribadu Micha Miyamna Pongdorak Paga Kenabakaya Lady Pumasida Lairabasingi Chakao Hangalaga Pamnaibasingna Sendong Talibra Lenga Kamadi local MLA na reporter Thazabadagi Tokliba Todokla Natraga Pamnaibasingna Manaraga Panghandribra Habna Chingba Wahankaya Lakpagaloina Masida Lenga Kimiding Changbinaba United Development Organization Mayang Infalgi Information and Publicity Secretary Mohammad Tamizur Rahman Thadorok Pachirol Amana Pongdorakli Ngasi Lamding Kumantham Lekai Gyoina Lewa Volleyball Ground da COVID Lemna Test Obagi Thoramda Test Obalaki Bamioi Kudimakta Thobal Kitri Lekai Digi Dr. Itin Maibam Amasung Lamding Educated Welfare Association Lewaga Kusamnadana Face Masks Amadi Hand Sanitizer na Chingba Yenthoki Batanatana Hand Gloves Amadi PPE Kit Kayasu Lewa COVID Warriors Singda Kudol Tamki Haina Association Asigi President na Thadorok Pachirol Amana Kanghalakli Ngarang Libak Pokpa Numitagi Uran Scheme gi Makada Shillong amasung Imphal gi Marakta Indigo flight paiba hokre Flight asi Imphal dagi Shillong fawbada minute humpu aduga Shillong dagi Imphal yobadana minute humbudra manga changani hairi FMICI gi Vice Chairman K. Sarat Kumarna Vidyanagar Benevolent Club Samna BBC gi Lambi gi Phibam Phatlamdaba du Semjin Bibagi damak club ki Maikai dagi Thagat Pafongdorakre Masi PHE digi Amatangarba Yamnamak Maroiba Lambi Amani Hairi Young Mizo Association YMA gi Central Committee na Handakta Mizoram amasung Assam gi Tainabangam Khaida Khatna Chainaba Thokiba Thokdok aduda Mapan gi Khut Yawi Hainariba Sigi Matangda Kendra Lega ki Meeting Makada Thihuba Chathanabagi Wakat Thangalakre Panbayai Union Minister Kiren Rijiju na Luchingba Awangnopoki BJP MP Singi Team Ama Prime Minister Narendra Modi ga unaduna Assam amadi Mizoram Khaigi Thokdok adu Mapan Forcing na Mai Insinbadagi Thokpani Haikibani Panbayaba Amana Assamgi police personnel kya Sikiba Ngamkhaigi Tamthiraba Thokdok Thokiba Haibadi Hokiba July Kuntaruk Tagi Hona Hauzik Pawada Assam Dagi Mizoram Lomda Gari Ama Fawa Changlaktree Haina Vairangte de Laiba Senior Police Officer Amana Hairakli Chedagasida Mizoram Bar Association na State Asibu Lebaga Sigata Mafamga Samna Haliba Amatangaraba National Highway number Chahum Suna Tarukta Assamgi Barak Tampakta Laiba Lup Kiana Economic Blockade Thamjiliba Sigi Mayokta Guwahati High Court PIL Ama Mizoram Bar Association Nangarang Thangalakre Thodok Thokiba July Kuntaruktagi Horaga Barak Tampaktagi Ngasi Fawda Truck Ama Fawa Changlaktabadagi Mahusagi Supply da Akaiba Kya Thokale Hairi Pibamasida Tripura dagi by year da acha thakna chingba kyasu pushilaklibane Hokiba pung kun Maria sida India da COVID ki anova positive case lising ni phuni thoiga chatruk kun manga phangkhre lising kuntra taruka chatruk humphuni panna naba pharaduna discharge tawki aduga chonga ga humphuni thoina COVID na maram oiduna laikide Amadi Awangnopoki State Singi Manungda Hozik Paubigoina Nagaland da Chamaga Nipumanga Meghalaya da Chongaga Yankai Taruk Manipura Chatretka Humpumanga Masigi Manungda Imphal Westagi Kwaidagi Yamna Chaniga Marfumanga Amadi Assam da Lisingama Supna Humpumanga COVID ki anova positive casing Pankre Assam da Mioi Taramapan Manipura Mioi Taramari Meghalaya da Mapan Amadi Nagaland da Ani Laikidabagi report to Lakli Panbayai Huzik India da COVID na khwaidigi sogliba state asi Kerala na oibane Union Health Minister Mansukh Mandaviana COVID fibam laksinba ngamnanaba hena akanba thorang kaya paikhatnaba haikre Panbayai India da thengnariba anoba COVID case ki tangkhai amadi Kerala state khaktadagine
केजी यांखई तरेट कैटेगरी की फ्री स्टाइल रेसलिंग दा इंडिया की रवि कुमार दहिया सेमीफाइनल दा काजाख्स्तान की लंबाबू माइथीब पीरमदना ओलंपिक फाइनल दा चंख्रे राउंड अनिमक न सोथौरबा मतुंग अंगकपा कमबैक अमदा रवि कुमार ना महाकी लंबा दुबु माइथीब पीखिबने असुना इंडिया की ओइना सिल्वर नत्रगा गोल्ड अमदी रवि कुमार की मिंग दा रिजर्व तौख्रे हाइबा याई अतोप सेमीफाइनल अमदना दीपक पुनिया सेमीफाइनल दा लेहौरे मार्क्सु ब्रॉन्ज की दमक फाइट तौरगने नुपी की हॉकी दसो इंडियाना फाइनल की लमजेलदगी आउट ओइख्रे ngasi sanakhiba semifinal da ahanba goal indiana chalaba matung mamangda ani amada argentina na maithiba piki quarter final da world champion australia bu maithiba piki bagi thongna aduna semifinal da su argentina bu maithiba piba ngamgani haina thajanarubani adubo mamaidudi ngamjabi thakta mathongna leina sanaramlaga india gi nupi team maithi hoki bronze ki damak hayeng great britain ga sanaragani adubo world number 33 da leramba indiana world number 3 da kakhalak paibasi indian women hockey team gi oina yamnamak thagatingai ne aroiba danga sigi ten tak pa maroiba pau khara dumping ground semagi mayokta protest athaduna lakhiba chandrapur da dumping ground semlaroi boragaw gi mafam amada semlagani loinana chandrapur da lupa crore chamaga kun changna stadium ama saragani hairi Lavlina gumbi sanaroy ama puthoknabagidamag Assam gi stadium leitaba district singda stadium nipu semlagani Assam da trade license ki dabak municipality office chatpagi mathau tararoy online gi kuthangda license loba yaragani Parliament na Coconut Development Board Amendment Bill inglisingani kunmathoi pass tawkhre TMC gi MP taruk Rajya Sabha dagi suspend tawkhre House manungda placard paiduna protest tawkibaga loinana House ki proceedings da apanba pibagi damak ngasi gi hoina makhoi taruk asi speaker na suspend tawkhibane Bengal da suising chaw thokpadagi Prime Minister na CM Mamta Banerjee da angama mateng pangani thajaba pikre Rajasthan amsung Madhya Pradesh da nongkana chubadagi ichaw thokli NDRF SDRF amadi Army loinana Navy sinaduna mi kanbagi thabak leptana changsilli Kabul da laiba Afghan Defense Minister gi yum manakta ngarang numidang pokhaikre China na flight amasung train sing cancel tawkibaga loinana Wuhan da mass covid testing gi khongjang changsilagani lauthokre amadi Myanmar ga wari sananabagi lambi hangdoknaba ASEAN special envoy oina Brunei gi second minister Eriwan Yusof khankre ngasi gi na Arambai news Guwahati da maithelon gi pau sandok chaba matang solution jabaga loinana tabiri basing bom kaso hanna khurumjari